Sininausing good morning yai parabanu minamo minarasi asi tum hawalakpada Delhi gi Red Fort Manakta ngarang nungdang wairang pung taruk mini yang khaini thoi ko adu waida I-20 karama Pokhaibada miyoi mapa lekhidre haidi aduga asokpa masing asidi hengalakani haina panadi hauju phawbagi oina miyoi kunmanga suan khare adu masi hengalakani haina panadi asokpa masa masudi yamna yauromgani haidi madudi masing padre Masigi matang dekanna tijali adu masigi group asina taubani haibna singba statement amata mari lainaba government official gi maike digi dumaina thadorok palaitri hauji phawbagi oina di kar pokhaibani haidi adu pokhaidi ba mong matau asi yenglagadi sidiba sokliba yauriba sing asi yenglaga asina di masi isam samna kar pokhaibana te CNG kar pokhairaga su asumna asi ana asokapadi yaholloi asini Red Fort tourism na lakpo mapamni adugi mathakda Delhi gi capital masida miyam da wang ama hangnari base Jammu Kashmir police amasung Haryana police na joint operation tawbada pokhaina masak 2900 kg IED phangi haidi ngarang ayukta Jammu Kashmir gi doctor anidagi makhoina leidiba rented house adudagi Faridabad tagi masina ayukta dumaina thokpani masi thokhraba matung nungdang pung 3 minute yang khaini thoida Red Fort Manakta amuk pokhaibagi thokdok thokpa asida yamna singna ningai ni asini mari leina bara asini hangnara ibo hangase anisi masigi car asina pokhairakpada maga nangna leiba car mari mangam su mai sakhi haidi masigi accident ase Red Fort metro station gi gate number 1 gi manakta dumaina thokibani haidi image adumna thadonarki maina mayaida saklaga leiraga miyamna question duna magi phone amasung camera na chingba kayama puthoraktuna video image kayama adumaina namnaki aduna pawase amadagi amada thadona rutuna pumchai chai khai khare pokhaibagi makhon asisu yamna hawi hairi masina maram oiraga pokhaidi ba adugi manaktu leiba shop dukan amasung building gi glass na singba phawba adumaina kain ki hairi social media gi kuthangda video image kayama thadona rai sinenau singai na su soidana ubiram ragani masida hapade aisu haitre aduga madu hapasu yaroi maramdi asok apan kayama ta duna maina leimai de leiba kayama khoina uri danako pokhaibagi mai ase sauna sangmandana madu muthana bhona bada firefighter gi gari tara mangamuk maina sinaki haidi pung ani mugleptana honarga mai adu control tawba ngamki aduna government pau thaturak tribunina masi asigi group asina tawbani haibdi adri CNG gi karda pokhaibagi chances yamna wangi adubu karigumba pokhairakpa targasu asumna maidi sagloi asumna asiana di sauna yahloi aso apandi yamna yahloi asini abu haina raglibasi sahini putare surba balbir singnamana phongdorpada kari haige habda pokhairi ba mafam ase mangondagi meter yankhai lapna lei adubu pokhairakpa duna maram oiraga meter yankhai lapna leiriba adusu kar manungda leiba asida magi kar phawba dumaina sonki aidi kanana tawbro haibna singba kana thijale aduga Manak adu waida leiba CCTV camera na singba loina check tawgani haina dumaina khangan ba laikre kharamna building mathakta dumaina leiba madudagi pokhaiba asiga mapasana na tansana uhoba haibtare mai yam chawna hoba ma adumaina ukhi hairi sound adu matik hore hairi dukan gi glass tuna mamang du panjagre dana ko building gi glass ta asoba dumaina mang takpa akai toy kayama thonba dumaina ukhi haiba aduna CNG card asumna sauna pokhaibadi tawre asini aduga kanana tawbuno haibse hauji phawbagi oinadi pawse statement se dumaina government official dagi thadorak tribunina asigi group asina tawbani haibdi lui adubu tawriba mong matau haibdi pokhaidiba sidiba soiba solib kaheliba toheliba sing asigi yengluragadi miyoi sing khara amana lona thumna plan tawraga tawbani asini akhang ahi singna phongdona ragliba asi aduna hauji phawbagi oinadi miyoi mapan Shikhare kunmanga na suan khare asokpa masing hengalakpa yari aduga masing thadaba asokpa masa masu haibitare kaya amasu yauromgani haina dumaina panari asini sini rok singarangi nungdang wairamda Delhi gi Red Fort dumaina pokhai khibagi mata sini rok sing evening chu ai video soidana thagajarkani ngasigi sidi hektum hogotpaga ibaga paba khotpa sida kitang mong chu tar maroi sini rok singaina tabasu nungairamgani haibai thajadre asi hairaga puran thaba maitena kaina na baya thangni jari kangli pai mana yai phare yai phaminar si thank you so much peace